MLA Local Area Development Fund gi SHENTHANG MAKHA SHAKHIBA New Checkon Community Hall ngasi WANGKHEI AC gi MLA Thangiam Arunkumar na haunabi matung inna sangaraba matung Meeyam da Shinnakhre Thauram aduga mari leinana MLA TH Arunkumar na hai lamdam asida Meeyam gi mihutna semba lengak ama thamba ngamdabana Meeyam khamthengna wanare Meeyam gi mihut singnasu Meeyam gi lengak ama lingnaba center gi luchingba singda takshinba leptri Meeyam gi lengak ama lingba haibasimak mihut sing asigi apambane Haujik lamdam asida thokliba irang asigi chap jaba warushin ama puraklaga Meeyam gi lengak ama semnaba sem saduna leinari amaromda mi ka hena yamkhalapa amade yum kungna tasinarapana maram oiraga thogdok wathok ama thorakpada thogdok pangthokpham leitabagi awaba mayoknari masigi yenglaga AC asigi hanagi MLA na community hall asi saba haurambanne aduga atenba matam kharagi manungda community hall asi mapung phana saba loshinduna Meeyam da sinabani masina New Checkon khaktan natana akoiba lekai singi miyoi dasu chauna kanaba piba ngamlagani haina mahangna makha tana phongdokhi Kendra saya matam sing chausi mayong ni sing chausi maram kan dalam mi thongsi tuki matik soe chapda tuki matik nuai to ana ye khangjam khangde tuki matak ta accident thokna sibana bu yaw nga tani du musi singa sangana mo to busi ko lele plan di loe bani ayamba pamangi le government na ko ki sto na company da senior kan dalam mi thong sing bu bani ai kendra ko ina lambi yang khai tu yaw sing bu do lambi yang khai tu sing le sing ho rom dai da muksu Nung social ko ako siyempre ho galabani samna kan kumalam pakil masang do yada na matusu oy tugaraga class abo horukan sida amu nungji film dinang to buni duga sida iba si Checkon gi lambi kare kram oy nan lambi nungjin ma horabni class ana bai na do tangai padana do nungji maram horukan na matusu apan moi leire adu plan ni padana le jare paisoi joi soi dana anaki hamani sida nong khang baga lambi sing se amba semna bagi ko packet na bagi tholang le jare ko Manipur da leiba prajapati ma hoji film situation se the mati wana re popular government na la pa se praja sing so pa mani du hoi representative le je be ko ke so pa mani du le be crisis se kitang crucial we na kitang matam lo wi wani du central government le ge du mo kya ma thama ga su haibi be comment tu da du makha tan ying biu madu bu atu bu matam da solution amadi purakani hai na ma comment du yaw buni last ki sentence ta na atu bu matam da ko gi solution ji puraga sarkar de issue tu chhodna tu matam sema khadra hai na adumade ye wakal thajable